ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯐꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯆꯤꯟꯖꯥꯛꯁꯤꯡ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯏ, ꯍꯛꯆꯥꯡꯕꯨ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯅꯅꯕ ꯍꯥꯏꯗꯨꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯆꯥꯅꯔꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤ ꯅꯤꯌꯝ ꯂꯥꯟꯅ ꯍꯦꯛ ꯆꯥꯔꯕꯗꯤ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯄꯨꯟꯁꯤ ꯁꯤꯕ ꯐꯥꯎꯕ ꯌꯥꯕꯒꯤ ꯆꯥꯡ ꯋꯥꯡꯂꯤ꯫ ꯍꯥꯏꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯤ꯫ ꯅꯝꯕꯔ 1, ꯒ꯭ꯔꯤꯟ ꯄꯣꯇꯦꯇꯣ, ꯑꯥꯂꯨ ꯑꯁꯪꯕ꯫ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯥꯂꯨꯗ ꯇꯪꯈꯥꯏ ꯑꯃꯅ ꯑꯁꯪꯕ ꯃꯆꯨ ꯑꯃꯗꯤ ꯇꯪꯈꯥꯏ ꯑꯃꯅ ꯑꯉꯧꯕ ꯃꯆꯨꯒꯤ ꯑꯣꯏꯕ ꯑꯥꯂꯨ ꯅꯠꯇ꯭ꯔꯒꯅ ꯃꯁꯥ ꯄꯨꯝꯕ ꯑꯁꯪꯕ ꯃꯆꯨꯒꯤ ꯑꯣꯏꯕ ꯑꯥꯂꯨ ꯊꯦꯡꯅꯕ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯥꯂꯨ ꯑꯉꯧꯕ ꯃꯆꯨ ꯑꯗꯨꯅ ꯀ꯭ꯂꯣꯔꯣꯐꯤꯜꯒꯤ ꯁꯄꯣꯔꯠ ꯄꯥꯔꯠꯅꯤ ꯍꯥꯏꯅ ꯈꯪꯅꯩ, ꯑꯗꯨꯒ ꯑꯁꯪꯕ ꯃꯆꯨꯒꯤ ꯑꯣꯏꯕ ꯑꯥꯂꯨꯒꯤ ꯄꯥꯔꯠ ꯑꯗꯨꯅ ꯁꯣꯂꯦꯅꯦꯁ ꯍꯥꯏꯅ ꯈꯪꯅꯩ꯫ ꯀ꯭ꯂꯣꯔꯣꯐꯤꯜꯒꯤ ꯑꯣꯏꯕ ꯄꯥꯔꯠ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯆꯥꯕꯗ ꯊꯣꯏꯗꯣꯛꯅ ꯍꯛꯆꯥꯡ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ, ꯑꯗꯨꯕꯨ ꯁꯣꯂꯦꯅꯦꯁꯀꯤ ꯑꯣꯏꯕ ꯄꯥꯔꯠ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯃꯔꯨꯝ ꯊꯣꯛꯍꯜꯂꯤ ꯍꯥꯏꯅ ꯊꯤꯖꯤꯜꯂꯨꯁꯤꯡꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯁꯣꯂꯦꯅꯦꯁ ꯍꯥꯏꯕꯁꯤ ꯅ꯭ꯌꯨꯔꯣꯇꯣꯛꯁꯤꯛ ꯍꯥꯏꯕꯗꯤ ꯍꯨ ꯆꯦꯟꯕ ꯄꯣꯏꯖꯅꯁ ꯑꯣꯏꯕ ꯃꯈꯜ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁꯣꯂꯦꯅꯦꯁꯀꯤ ꯑꯣꯏꯕ ꯑꯥꯂꯨ ꯑꯗꯨ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯕ ꯇꯥꯔꯕꯗꯤ ꯀꯣꯛ ꯀꯥ ꯍꯦꯟꯅ ꯆꯤꯛꯄ, ꯑꯣꯕ ꯐꯥꯏꯕ, ꯏꯟꯇꯔꯅꯦꯜ ꯕ꯭ꯂꯤꯗꯤꯡ, ꯄꯦꯔꯥꯂꯥꯏꯁꯤꯁ ꯇꯧꯒꯜꯂꯤ ꯑꯃꯗꯤ ꯃꯃꯩꯊꯪꯗ ꯁꯤꯕ ꯌꯥꯕꯒꯤ ꯂꯝꯕꯤ ꯐꯥꯎꯕ ꯑꯣꯏꯔꯛꯏ꯫ ꯑꯩꯈꯣꯏꯅ ꯊꯣꯡ ꯊꯥꯛꯄ ꯃꯇꯝꯗ ꯑꯥꯂꯨ ꯑꯗꯨꯗ ꯑꯁꯪꯕ ꯃꯆꯨꯒꯤ ꯑꯣꯏꯕ ꯄꯥꯔꯠꯁꯤꯡ ꯌꯥꯎꯔꯝꯂꯕꯗꯤ ꯃꯗꯨ ꯂꯧꯊꯣꯛꯄꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯥꯂꯨ ꯑꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯑꯁꯪꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯕꯗꯤ ꯑꯥꯂꯨ ꯑꯗꯨ ꯆꯥꯕꯤꯒꯅꯨ꯫ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃꯗ ꯑꯥꯂꯨ ꯑꯗꯨ ꯃꯥꯡꯍꯟꯕꯤꯌꯨ ꯑꯃꯗꯤ ꯁꯥ ꯁꯟꯗ ꯐꯥꯎꯕ ꯄꯤꯖꯕꯤꯒꯅꯨ ꯍꯥꯏꯅ ꯊꯤꯖꯤꯜꯂꯨꯁꯤꯡꯅ ꯐꯣꯡꯗꯣꯛꯄ ꯂꯩꯔꯤ꯫ ꯑꯁꯪꯕ ꯑꯥꯂꯨ ꯑꯃꯗ ꯆꯥꯎꯔꯥꯛꯅ 450 ꯒ꯭ꯔꯥꯝꯒꯤ ꯑꯣꯏꯕ ꯁꯣꯂꯦꯅꯦꯁꯀꯤ ꯑꯣꯏꯕ ꯃꯆꯥꯛꯁꯤꯡ ꯌꯥꯎꯔꯤ, ꯃꯗꯨ ꯈꯪꯗꯗꯨꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯔꯨꯔꯕꯗꯤ ꯍꯨ ꯆꯦꯟꯕ ꯃꯆꯥꯛꯁꯤꯡ ꯌꯥꯎꯕ ꯃꯔꯝꯅ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯒꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯥꯂꯨ ꯑꯗꯨ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯕꯤꯒꯅꯨ꯫ ꯅꯝꯕꯔ 2, ꯕꯤꯇꯔ ꯑꯜꯃꯣꯟ꯫ ꯃꯥꯔꯀꯦꯠꯇ ꯕꯗꯥꯝ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯐꯪꯂꯤ꯫ ꯃꯈꯜ ꯑꯃꯅ ꯁ꯭ꯋꯤꯠ ꯑꯜꯃꯣꯟ, ꯍꯤꯟꯗꯤꯗ ꯍꯥꯏꯔꯒꯅ ꯀꯠꯋꯥ ꯕꯗꯥꯝ, ꯑꯇꯣꯞꯄ ꯑꯃꯅ ꯕꯤꯇꯔ ꯑꯜꯃꯣꯟ꯫ ꯕꯗꯥꯝ ꯃꯈꯜ ꯑꯅꯤ ꯑꯁꯤꯅꯤ: ꯁ꯭ꯋꯤꯠ ꯑꯜꯃꯣꯟ ꯕꯗꯥꯝ ꯍꯥꯏꯔꯤꯕ ꯃꯈꯜ ꯑꯁꯤꯗꯤ ꯒ꯭ꯔꯣꯁꯔꯤ ꯗꯨꯀꯥꯟꯗ ꯐꯪꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯒ꯭ꯔꯣꯁꯔꯤ ꯗꯨꯀꯥꯟꯗ ꯁ꯭ꯋꯤꯠ ꯑꯜꯃꯣꯟ ꯕꯗꯥꯝ ꯃꯔꯛꯇ ꯕꯤꯇꯔ ꯑꯜꯃꯣꯟ ꯌꯥꯟꯁꯤꯜꯂꯒ ꯑꯦꯛꯁꯄꯣꯔꯠ ꯇꯧꯔꯛꯄ ꯌꯥꯎꯔꯤ꯫ ꯕꯤꯇꯔ ꯑꯜꯃꯣꯟ ꯑꯁꯤꯗꯤ ꯍꯨ ꯆꯦꯟꯕ ꯇꯣꯛꯁꯤꯛ ꯃꯈꯜ ꯑꯃꯅꯤ꯫ ꯕꯤꯇꯔ ꯑꯜꯃꯣꯟꯗ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯁꯥꯏꯅꯥꯏꯗꯀꯤ ꯑꯣꯏꯕ ꯁꯕꯁꯇꯦꯟꯁꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯕ ꯕꯗꯥꯝ ꯃꯈꯜ ꯑꯃꯅꯤ꯫ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯁꯥꯏꯅꯥꯏꯗ ꯍꯥꯏꯔꯤꯕ ꯇꯣꯛꯁꯤꯛ ꯁꯕꯁꯇꯦꯟꯁ ꯃꯈꯜ ꯑꯁꯤꯗꯤ ꯋꯥꯔꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇ꯭ꯔꯕ ꯄꯣꯏꯖꯅꯁ ꯑꯣꯏꯔꯕ ꯃꯈꯜ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯕꯤꯇꯔ ꯑꯜꯃꯣꯟ ꯕꯗꯥꯝ ꯃꯔꯨ ꯑꯁꯤ 3ꯗꯒꯤ 5 ꯐꯥꯎꯕ ꯆꯥꯕꯗꯤ ꯌꯥꯏ꯫ ꯃꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯀꯥ ꯍꯦꯟꯅ ꯆꯥꯔꯕꯗꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯡ ꯑꯣꯏꯔꯒꯅ ꯆꯥꯎꯖꯟ ꯊꯤꯕ, ꯆꯤ ꯊꯨꯡꯕ ꯇꯧꯒꯜꯂꯤ, ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯒꯅ ꯋꯦꯠ ꯀꯥ ꯍꯦꯟꯅ ꯍꯟꯊꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯩꯊꯪꯗ ꯑꯉꯥꯡ ꯑꯃꯗꯤ ꯑꯍꯜ ꯑꯅꯤꯃꯛ ꯗꯦꯠ ꯀꯦꯁ ꯐꯥꯎꯕ ꯑꯣꯏꯔꯛꯅꯕꯒꯤ ꯂꯝꯕꯤ ꯂꯥꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁ꯭ꯋꯤꯠ ꯕꯗꯥꯝ ꯂꯩꯕ ꯃꯇꯝꯗ ꯕ꯭ꯔꯥꯟꯗꯦꯗ ꯑꯣꯏꯕ ꯁ꯭ꯇꯣꯔ, ꯃꯃꯤꯡ ꯂꯩꯔꯕ ꯒ꯭ꯔꯣꯁꯔꯤ ꯗꯨꯀꯥꯟ, ꯄꯦꯛ ꯐꯖꯅ ꯇꯧꯔꯕ ꯕꯗꯥꯝꯁꯤꯡ ꯂꯩꯕꯤꯌꯨ ꯑꯃꯗꯤ ꯂꯩꯕ ꯃꯇꯝꯗ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ꯫ ꯅꯝꯕꯔ 3, ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯑꯣꯏꯕ ꯔꯥꯖꯃꯥ ꯍꯋꯥꯏ꯫ ꯔꯦꯗ ꯀꯂꯔ ꯑꯣꯏꯕ ꯔꯥꯖꯃꯥ ꯍꯋꯥꯏ ꯃꯈꯜ ꯑꯁꯤꯗ ꯂꯦꯛꯇꯤꯟ ꯍꯥꯏꯅ ꯈꯪꯅꯕ ꯇꯣꯛꯁꯤꯛ ꯄꯣꯏꯖꯅꯁ ꯑꯣꯏꯕ ꯃꯈꯜ ꯑꯃ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯍꯋꯥꯏ ꯃꯈꯜ ꯑꯁꯤ ꯆꯥꯕꯅ ꯍꯛꯆꯥꯡꯗ ꯑꯦꯕꯗꯣꯃꯤꯅꯦꯜ ꯄꯦꯟ ꯑꯣꯒꯜꯂꯤ, ꯃꯃꯩꯊꯪꯗ ꯁꯤꯕ ꯐꯥꯎꯕ ꯌꯥꯎꯔꯛꯄꯒꯤ ꯂꯝꯕꯤ ꯑꯣꯏꯔꯤ꯫ ꯔꯦꯗ ꯃꯆꯨꯒꯤ ꯑꯣꯏꯕ ꯔꯥꯖꯃꯥ ꯍꯋꯥꯏ ꯃꯈꯜ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯌꯥꯝꯅ ꯃꯨꯟꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯔꯕꯗꯤ ꯊꯣꯏꯗꯣꯛꯅ ꯗꯦꯟꯖꯔ ꯑꯣꯏꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯨꯟꯗꯗꯨꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯕ ꯑꯣꯏꯔꯕꯗꯤ ꯍꯛꯆꯥꯡꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯍꯟꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯍꯋꯥꯏ ꯃꯈꯜ ꯑꯁꯤꯕꯨ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥꯒꯦ ꯍꯥꯏꯔꯕꯗꯤ ꯊꯣꯡꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯍꯋꯥꯏ ꯔꯥꯖꯃꯥ ꯑꯗꯨ 15 to 30 ꯃꯤꯅꯤꯠꯁ ꯏꯁꯤꯡꯗ ꯇꯤꯡꯗꯨꯅ ꯊꯝꯕ ꯗꯔꯀꯥꯔ ꯇꯥꯔꯤ꯫ ꯃꯔꯝꯗꯤ ꯏꯁꯤꯡꯗ ꯇꯤꯡꯊꯣꯛꯂꯒ ꯊꯣꯡ ꯊꯥꯛꯂꯕꯗꯤ ꯂꯦꯛꯇꯤꯟ ꯍꯥꯏꯔꯤꯕ ꯇꯣꯛꯁꯤꯛ ꯄꯣꯏꯖꯅꯁ ꯑꯣꯏꯔꯕ ꯃꯆꯥꯛꯁꯤꯡ ꯑꯗꯨ ꯃꯥꯡꯍꯟꯕ ꯉꯝꯂꯤ ꯑꯃꯗꯤ ꯏꯁꯤꯡꯗ ꯇꯤꯡꯂꯦ ꯍꯥꯏꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯊꯣꯡ ꯊꯥꯛꯄꯁꯨ ꯗꯔꯀꯥꯔ ꯇꯥꯔꯤ꯫ ꯅꯝꯕꯔ 4, ꯕ꯭ꯔꯥꯎꯟ ꯔꯥꯏꯁ꯫ ꯕ꯭ꯔꯥꯎꯟ ꯔꯥꯏꯁ ꯍꯥꯏꯔꯤꯕ ꯆꯦꯡ ꯃꯈꯜ ꯑꯁꯤ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯍꯦꯜꯗꯤ ꯑꯣꯏꯕ ꯐꯨꯗ ꯃꯈꯜ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯍꯛꯆꯥꯡꯕꯨ ꯐꯤꯠ ꯑꯣꯏꯅ ꯊꯝꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯆꯦꯡ ꯃꯈꯜ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯦꯡ ꯑꯁꯤ ꯊꯣꯡ ꯊꯥꯛꯄ ꯃꯇꯝꯗ ꯅꯤꯌꯝ ꯀꯥꯏꯅ ꯊꯣꯡꯂꯕꯗꯤ ꯍꯛꯆꯥꯡꯕꯨ ꯁꯣꯛꯍꯟꯗꯨꯅ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕ ꯐꯥꯎꯕ ꯌꯥꯔꯤ꯫ ꯃꯔꯝꯗꯤ ꯕ꯭ꯔꯥꯎꯟ ꯔꯥꯏꯁ ꯑꯗꯨꯗ ꯑꯥꯔꯁꯦꯅꯤꯛ ꯑꯣꯏꯕ ꯍꯨ ꯆꯦꯟꯕ ꯃꯆꯥꯛꯁꯤꯡ, ꯀꯥꯔꯁꯤꯅꯣꯖꯦꯅꯤꯛ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯀꯦꯟꯁꯔꯒꯤ ꯑꯣꯏꯕ ꯂꯥꯏꯅꯥ
nahanba yabagi masaksing yauri cheng aduda arsenic ki oiba masaksing kadaidigi yaurpagi haiba taragadi farmer singna lawubagi thabak chathaba matamda lawbukta fertilizer pesticide makhal makha kayagi oiba hidak langthak kapsinba chaisinba tauribani maramdi phauthok henganaba hairiba thabak sing asi chathaba maramna brown rice hairiba cheng makhal asida leibak lehau soil adudagi consume tawduna arsenic marang kaina yauki hariba seng asibu sang naina sarabadi haksangda arsenic ki oiba masak sing paisan tasinba jama tawsinbadagi mamaithangda cancer form tawroktuna miyobigi punsi awafamda takhiba yari adubu mi painingai karisu oide aikoina brown rice hariba seng makhal asi thonglamdaida 2 or 3 times ising asengbana phajana samthokpa darkar tari natragana thongdringai matamda isingda 15 to 30 minutes tinglaga mahi phajana sumthoklaga thongthaktuna sarabadi arsenic ki oiba hu chelaba masak sing adubu irai laina manghanba ngambata natana makhal amategi oiba problem thoklaroi hairiba niyam asi mapung phana pangthokpiu Lairen Diesel Creator LDC na left plate na semjeriba video matek asi miyamna support tawbiduna follow like share amri YouTube channel da oragana subscribe tawbiramu miyamda khajitang orbasu kanaba piba ngamnaba haiduna video asi semjabani miyam punamaksu khangminasi haksangbu phana thamnabagi pandam amigi makhada changchinjariba khongthang asibu support tawbiyu amadi nungsibiyu miyamgi support yaudana mai pakpa samaj ama semba ngamloi matangi video da knowledge oibi aba health topic ama pudana lakjage LDC ge maikaidigi yengbiriba khwai tarabu thagasaba phungdokchari